Hey, Fajan section chowk dosa chaba to dosa ta ni. Ngai jan da na. Hay na bra inda bra. Mai reaction je ngo. Nang ring am jalo, horen chak char. Kawan tu ba? An pia de da in jang to ma kam te pining de. Sina kan sengjeng oi doi ne ba. Sina lising chanipan asina lising ani. Chào người ta cái gì đấy, ai đi mà trên nông cái lái than mà cần mình than đi, em nói đây là mày làm đẹp này giờ đây cái này thế, sĩ cái hàng chỉ làm cái bài thôi rồi đó, coi ngay sĩ chứ, xong ngã nông đầu làm gì coi thu gì na, coi cái gì na khai cái đó, song gan này cái đó, sĩ đây là lấy vợ Delhi hạt từ thôi lấy này, yếm mà nạc này na, ngay sĩ bộ, ai budi hà na tụm chẳng vậy, sĩ lá đi lạc budi ông tụm chẳng đi bộ, đấy sĩ đó chụp cái yam dọn đó nó có đó na. Mafam jam nungai adu chu ato pa tha pa mafam da di chala jo khoi anak pa da le de chum thok cha da do nga si di law nga koi tho ro je na si dei da horen manung chang ba gi chile Delhi hat me in thok cheng de da kai no ne ticket kap pam akoi ticket ani law re sahi manga dagi laiba chai trang thigo ke angang na lupa kun thoi adego akoi ne lupa kun thra siladi silaga ibani gi kuntra ta re adego thoi gi di sida chang do ngani sila Delhi tourism entry ba ya isne ai di entry to ticket par changi ama photo kap le ho check to la se he chang puga sida Delhi hat ki manung do lai re ai camera de inthok mai cheng de sida samu lai re thế thôi, tu, elephant manak chang gira chang ro so, ma kita ma panto di miki thi win le ni se, yum dana sathi bi cha ba du ko sida thola ga mi me ma thola di ma miki thi hoye bu ko. To friend nam theng na re friend na ka shu to roi hai re ma miki thi hoye ne du na ni. Se, no ni am to let me know se. Cháu với chắc ăn rồi đấy, à khối thủy thủy này cái tăng hiền bro, cái gì mình câu cái mình làm tới hàng nào rồi đó nè, ấy cái này blessy hay là mò, nói anh thèn là cái mình cho hay nè đấy, bây giờ không có biom bằng cái nó làm được cái store làm dukaan làm được cái hậu rồi, không thì phải rất bây giờ ấy. Sigi bekin ji yan be am no ni si post ai tang ngani Delhi hat sam tang phajawa ni de siam slumme pitrain sikhe phaja ये सारे पितल के Thangdi mama. Sigi makon je sound je. Sigi तो कितना का है ये रेट? ये वाला 2000 रुपये का, ये वाला 1800 रुपये का। अच्छा। ब्रश। हाँ। सिने कहने सेंजेंग होई दोने बा. सिने लिसिंग चनिपान, सिने लिसिंग अनि. Sini chanipan. Hayang पैसा पाए ले भी गया म. Ko ka di lum na oi posta. Sini je. Ai atopa asi de ju. Wo hong sam sai angang ni ampang wo to decoration gi phaja lai re. Akhoi ni yenga sakhibu de moi kitang di chawning gadra. Adu upai leiti akhoi di. Yengbo ina window shopping in to la phuni. Chongwa gi ani adu bukai chapa de seto ino
ꯍꯥꯏꯗꯤ ꯁꯦꯠꯄꯗ ꯈꯤꯇꯪ ꯁꯦꯠꯄ ꯌꯥꯕ ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯗꯤ ꯏꯟꯈꯠꯂꯛꯄ ꯑꯉꯥꯡ ꯃꯆꯥꯅꯒ ꯁꯦꯠꯂꯗꯤ ꯐꯖꯅ ꯅꯪ ꯁꯦꯠꯂꯗꯤ ꯐꯔꯛ ꯇꯥꯅꯤ ꯇꯧꯕꯗꯤ ꯅꯪ ꯏꯟꯈꯠꯂꯛꯇ ꯋꯥꯠꯂꯤꯕꯅꯤꯅ ꯌꯥꯅꯤ ꯌꯥꯕꯨꯗꯤ ꯈꯪꯗꯦ ꯁꯤꯒꯤ ꯄꯦꯟꯁꯦ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯁꯤꯗ ꯌꯣꯜꯂꯛꯄꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯃꯥꯒꯤ ꯃꯈꯣꯟꯁꯦ ꯁꯥꯎꯟꯁꯦ ꯅꯨꯡꯁꯤꯕ ꯋꯥꯅꯤꯗ ꯃꯈꯣꯟ ꯊꯣꯛꯄꯩꯅꯦ ꯀꯩ ꯑꯗꯨꯝ ꯊꯤꯜꯂꯨꯗꯣꯏꯅꯣꯗ ꯃꯣꯏꯅ ꯊꯤꯜꯂ ꯆꯞ ꯃꯥꯟꯅꯔꯦ ꯁꯤꯗꯁꯨ ꯕꯦꯒ ꯐꯖ ꯐꯖꯕ ꯌꯥꯎꯋꯦ ꯍꯥꯏ ꯁꯤꯁꯦ ꯅꯨꯄꯤꯅ ꯂꯨꯍꯣꯡꯕꯗꯒ ꯄꯨꯅꯕ ꯕꯦꯒꯇꯣ ꯅꯠꯇ꯭ꯔꯣ ꯁꯤꯂꯥꯁꯤꯕꯣ ꯑꯗꯒꯤ ꯁꯅꯥꯒꯁꯨ ꯌꯥꯎꯔꯦ ꯃꯀꯨꯒꯤ ꯁꯅꯥ ꯑꯃ ꯌꯥꯎꯔꯦ ꯇꯨ ꯃꯌꯥꯝ ꯃꯀꯨ ꯍꯥ ꯃꯣꯏ ꯁꯥꯎꯟ ꯇꯥꯕꯒꯤ ꯃꯦꯗꯤꯇꯦꯁꯟꯒꯨꯝꯕ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕꯒꯤ ꯇꯧꯕ ꯁꯤꯗꯁꯨ ꯃꯈꯟ ꯃꯈꯟ ꯃꯌꯥꯝ ꯌꯥꯎꯔꯦ ꯍꯦ ꯗꯦꯀꯣꯔꯦꯁꯟꯒꯤ ꯁꯅꯥ ꯁꯤ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣ ꯁꯤꯂꯥ ꯅꯪ ꯁꯤ ꯃꯌꯥꯟ ꯌꯥꯔꯅꯤꯀꯣ ꯅꯃꯥꯏꯕꯨꯗꯤ ꯎꯗ꯭ꯔꯁꯨꯀꯣ ꯁꯤꯗꯁꯨ ꯁꯤ ꯃꯌꯥꯝ ꯌꯥꯎꯔꯦ ꯁꯤꯗ ꯈꯣꯏ ꯑꯆꯧꯕ ꯑꯃ ꯂꯩꯔꯦ ꯇꯨ ꯑꯩꯉꯣꯟꯗ ꯆꯤꯛꯄꯗꯣ ꯁꯤꯖꯤꯅꯅꯤ ꯈꯨꯠꯇ ꯆꯤꯛꯄꯗꯣ ꯁꯤꯗ ꯁꯣꯜ ꯐꯖ ꯐꯖ ꯌꯥꯎꯔꯦ ꯇꯥꯡꯉꯝꯒꯅꯤ ꯗꯦꯂꯤ ꯍꯥꯠꯀꯤ ꯄꯣꯠꯁꯦ ꯇꯥꯡꯗꯤ ꯌꯥꯝ ꯇꯥꯡꯕ ꯐꯤꯕꯨꯗꯤ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯑꯣꯏꯕꯀꯣ ꯍꯦꯛ ꯌꯦꯡꯕꯗ ꯄꯣꯠꯁꯤ ꯄꯥꯇ꯭ꯔꯤꯛ ꯄꯥꯇ꯭ꯔꯤꯛ ꯄꯥꯏꯁꯦ ꯁꯣ ꯅꯥꯀꯟꯒꯤꯁꯤꯅꯦ ꯃꯃꯟꯗꯤ ꯐꯖꯔꯝꯒꯅꯤ ꯃꯣꯏ ꯁꯤꯗ ꯊꯥꯕ ꯁ꯭ꯇꯣꯜꯁꯦ ꯑꯦꯕꯦꯂꯦꯕꯜ ꯄꯥꯁꯃꯤꯅꯥ ꯑꯁꯦꯡꯕ ꯑꯣꯏꯔꯝꯒꯅꯤꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯂꯨꯄꯥ ꯁꯣꯜꯁꯦ ꯂꯩꯔꯁꯨ ꯂꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯇꯥꯕ ꯁꯣꯟꯊꯤ ꯃꯣꯏꯁꯤꯗꯗꯤ 2,000-3,000 ꯑꯅ ꯇꯧꯔꯝꯒꯅꯦꯕ 10 ꯄꯤꯕ ꯅꯠꯇꯦ 10,000 10 ꯄꯤꯕꯒ ꯂꯩ ꯍꯥꯏꯕ ꯀꯩꯅꯣꯗ ꯃꯣꯏ ꯑꯁꯣꯝꯗ ꯀꯥꯁꯃꯤꯔꯒꯤ ꯑꯁꯣꯝꯒꯤ ꯑꯗꯒꯤ ꯀꯩꯅꯣ ꯁꯤꯝꯂꯥꯗꯁꯨꯀꯣ ꯐꯤꯁꯦ ꯇꯧꯔꯒ ꯇꯥꯡꯕ ꯂꯩꯌꯦꯕ ꯁꯤ ꯑꯁꯦꯡꯕꯒꯤꯗꯤꯀꯣ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗꯒ ꯗꯦꯜꯂꯤꯗꯒ ꯆꯪꯉꯛꯄ ꯍꯥꯏꯇꯥꯔꯦ ꯊꯥꯏꯅ ꯑꯗꯨꯗꯗꯤ ꯃꯅꯤꯄꯨꯔꯒꯤ ꯆꯥꯐꯝ ꯈꯣꯠꯐꯝ ꯍꯥꯏꯔꯒꯗꯤ ꯀꯩꯅꯣꯁꯤ ꯈꯛ ꯂꯩꯔꯝꯃꯦ ꯗꯤꯜꯂꯤ ꯍꯥꯠꯁꯦ ꯈꯪꯅꯔꯝꯃꯦꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯥꯛ ꯌꯦꯟꯁꯥꯡ ꯆꯥꯔꯨꯁꯤ ꯀꯥꯏꯔꯒꯗꯤ ꯗꯤꯜꯂꯤ ꯍꯥꯠ ꯍꯧꯖꯤꯛꯄꯨꯗꯤ ꯂꯩꯀꯥꯏ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯋꯥꯏ ꯆꯥꯏꯔꯦꯗꯅ ꯅꯠꯇꯤꯌꯦ ꯄꯣꯠ ꯌꯣꯟꯐꯝ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯑꯩ ꯍꯥꯏꯕꯗꯤ ꯍꯣꯇꯦꯜ ꯑꯣꯏꯅ ꯆꯥꯛ ꯆꯥꯐꯝ ꯍꯥꯏꯇꯥꯔꯦ ꯑꯣ ꯑꯗꯨꯗꯤ ꯈꯪꯗꯦ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯆꯥ ꯌꯥꯅꯕ ꯉꯥꯔꯤ ꯌꯥꯎꯔꯒꯗꯤ ꯆꯥꯗꯕꯗꯨꯗ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯒꯅꯤ ꯁꯤꯗꯅ ꯁꯤꯛꯀꯤꯝꯒꯤ ꯂꯩꯔꯦ ꯁꯣꯝꯒꯤꯗꯅ ꯁꯤꯛꯀꯤꯝ ꯇꯨꯔꯤꯖꯝ ꯃꯅꯤꯄꯨꯔꯒꯤꯁꯨ ꯌꯥꯎꯔꯝꯒꯅꯤ ꯃꯅꯤꯄꯨꯔꯁꯤ ꯂꯩꯔꯦ ꯃꯅꯤꯄꯨꯔ ꯀꯦꯇꯔꯁ ꯁꯤ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯁꯣꯞꯁꯤꯗ ꯆꯪꯉꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯁꯥꯂꯥ ꯗꯣꯁꯥ ꯅꯪ ꯃꯁꯥꯂꯥ ꯗꯣꯁꯥ ꯆꯥꯔꯝꯈꯤꯔꯣꯏꯌꯦ ꯃꯁꯥꯂꯥ ꯗꯣꯁꯥ ꯑꯃ ꯇ꯭ꯔꯥꯏ ꯇꯧꯔꯁꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯤꯛꯁ ꯚꯦꯖꯤꯇꯦꯕꯜ ꯎꯊꯞꯄꯝ ꯍꯥꯏ ꯎꯊꯞꯄꯝꯁꯦ ꯑꯩ ꯑꯃꯨꯛꯇ ꯇ꯭ꯔꯥꯏ ꯇꯧꯗ꯭ꯔꯤꯕꯀꯣ ꯑꯗꯨꯃꯒ ꯇꯧꯔꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯨ ꯕꯣꯔꯥꯁꯤꯗꯤ ꯑꯩꯈꯣꯏ ꯌꯨꯝꯁꯨ ꯁꯤꯗꯩꯗ ꯍꯦꯛ ナꯀꯟꯗ ꯂꯩꯔꯕꯅꯤꯅ ꯑꯗꯨꯝ ꯆꯥꯕꯅꯤꯅ ꯉꯁꯤ ꯆꯪꯉꯔꯣꯏꯒꯦꯅ ꯇꯧꯅꯤ ꯃꯅꯤꯄꯨꯔ ꯀꯥꯡꯕꯨ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯁꯤꯂꯥꯁꯦ ꯑꯃꯨꯛꯇ ꯆꯥꯗ꯭ꯔꯤꯕ ꯑꯅꯧꯕꯗ ꯁꯨꯝ ꯇ꯭ꯔꯥꯏ ꯇꯧꯍꯟꯅꯤꯡꯕ ꯑꯗꯨꯗꯒꯤ ꯁꯤꯗꯩꯗ ꯑꯣꯏꯅ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯄꯨꯊꯣꯔꯛꯄꯗ ꯑꯃꯨꯛ ꯎꯠꯂꯛꯀꯦ ꯆꯥꯕ ꯂꯥꯁꯇ ꯍꯩꯅꯗꯗꯅ ꯃꯣꯏ ꯑꯅꯦꯝꯕ ꯑꯩꯅ ꯂꯣꯏꯅ ꯆꯥꯕ꯭ꯔꯥꯁꯨ ꯈꯪꯄꯣꯟꯇꯦ ꯑꯃꯁꯤꯅ ꯇꯧꯔꯤꯁꯦ ꯃꯁꯤ ꯇꯨꯝꯊꯣꯛꯇꯅ ꯆꯠꯄꯤꯅꯣ ꯂꯣꯏꯔꯦ ꯇꯧꯔꯤ ꯂꯤꯞꯁꯇꯤꯛ ꯈꯤꯇꯪ ꯇꯩꯖꯔꯛꯑꯦ ꯐꯣꯇꯣ ꯑꯃꯅꯤꯗ ꯅꯝꯒꯦ ꯇꯧꯅꯦ ꯑꯩ ꯐꯣꯇꯣꯁꯤ ꯏꯟꯖꯥꯡ ꯊꯥꯕꯒꯤ ꯐꯣꯇꯣ ꯉꯥꯛꯇ ꯉꯥꯏꯕꯅꯤ ꯍꯨꯃꯥꯡꯁꯨ ꯀꯦꯅꯤꯡꯗꯦ ꯍꯥꯏꯕ ꯄꯤꯇ꯭ꯔꯨꯁꯤ ꯏꯔꯥꯡꯁꯦ ꯐꯖꯅ ꯅꯄꯥꯁꯤꯅ ꯅꯝꯕꯤꯕꯒꯤ ꯋꯥꯈꯜꯗ ꯁꯨꯃꯥꯏ ꯂꯩꯇ꯭ꯔꯕ ꯁꯤꯗꯩꯗ ꯃꯁꯥꯂꯥ ꯗꯣꯁꯥ ꯊꯣꯛꯂꯛꯑꯦ ꯁꯤꯗ ꯄꯥꯏꯌꯣ ꯑꯗꯨꯗꯒꯤꯗꯤ ꯑꯃꯨꯛ ꯆꯥꯎ ꯃꯣꯏ ꯁꯤꯗ ꯌꯨꯕꯤꯒꯤ ꯆꯠꯅꯤ ꯑꯣꯏꯔꯝꯒꯅꯤ ꯁꯤꯅ ꯁꯝꯕꯔ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯗꯣ ꯁꯝꯕꯔ ꯍꯥꯏꯕ꯭ꯔꯥ ꯀꯌꯥꯅꯣ ꯍꯧꯖꯤꯛ ꯃꯃꯜ ꯂꯩꯍꯧꯕꯗꯣ ꯑꯅꯤꯁꯤꯗ ꯂꯨꯄꯥ 300ꯒ ꯀꯌꯥꯅꯣ ꯑꯣꯏꯖꯕꯅꯤ ꯁꯤꯗꯩꯅ ꯃꯣꯏ ꯎꯊꯞꯄꯝ ꯍꯥꯏꯌꯦꯕꯀꯣ ꯁꯤ ꯀꯩꯅꯣꯒꯨꯝꯕꯅꯤꯗ ꯌꯦꯔꯨꯝ ꯇꯟꯒꯨꯝꯕ ꯁꯤ ꯆꯠꯅꯤ ꯂꯩꯔꯦ ꯁꯤꯅ ꯌꯨꯕꯤꯒꯤ ꯑꯣꯏꯔꯝꯃꯅꯤ ꯁꯤ ꯑꯃ ꯑꯉꯥꯡꯕꯁꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯁꯤꯅ ꯁꯝꯕꯔ ꯍꯥꯏꯕꯗꯨ ꯂꯩꯔꯦ
시대는 도사. ꯑꯩ ꯏꯆꯥꯅꯨꯄꯤꯒꯤ Hey, 파전 잭슨 쪽 도사 잡아도 도사 따니. 아이전다나. ꯐꯥꯔꯁ ꯇꯥꯏꯝꯅꯦ ꯑꯩꯒꯤꯗꯤ 실랑 또 사들이 막 강답니다. 아이나 좀 트라이 떠오는거. ꯀꯌꯥ ꯍꯩꯕꯒꯤ ꯃꯥꯟꯗꯦ 마데 아노고 포스 ꯀꯌꯥ 짜제주 야간데부고. 아도 좀 트라이 떠오더라고디 중앙 강으로이나 아무튼 떠온게 좀. ꯌꯦꯔꯨꯝ ꯇꯟꯒ 델리 하체 포체이디 ꯌꯥꯝ ꯇꯥꯡꯕꯅꯦꯕ. ꯑꯗꯨꯁꯨ ꯅꯣꯡ ꯐꯥꯗꯣꯛꯅꯤꯅꯀꯣ. ꯁꯤꯗꯒꯤ ꯑꯝꯇ ꯂꯧꯔꯛꯑꯣ ꯑꯩ ꯇꯜꯂꯦ ꯁꯦꯜꯐꯤ ꯂꯧ. ꯁꯦ ꯁꯦ. ꯌꯥꯝ ꯏꯀꯥꯏꯒꯜꯂꯦ ꯑꯩ ꯈꯔ ꯏꯀꯥꯏꯒꯜꯂꯦ. ꯏꯀꯥꯏ ꯈꯪꯗꯕ ꯅꯪꯒꯤ ꯑꯣꯏ ꯀꯥꯞꯄꯤꯔ ꯌꯥꯔꯦ ꯀꯩꯅꯣ. ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯐꯣꯇꯣꯁꯦ ꯑꯝꯇ ꯂꯩꯇꯦ ꯁꯦ ꯍꯥꯏꯕ ꯀꯔꯝꯕꯅ ꯍꯥꯎꯒꯦ ꯎꯊꯞꯄꯝ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯁꯤ ꯑꯝꯇ ꯍꯋꯥꯏ ꯊꯣꯡꯕ ꯈꯔ ꯄꯨꯊꯣꯔꯛꯑꯣ ꯍꯋꯥꯏ ꯊꯣꯡꯕ ꯈꯔ ꯄꯨꯊꯣꯛꯑ ꯂꯨꯄꯥ ꯆꯍꯨꯝ ꯆꯥꯝꯃꯔꯤ ꯂꯧꯈꯤꯗꯣꯔꯦ. ꯗꯤ ꯉꯥꯎ ꯇꯟꯅꯦ ꯍꯥꯎꯈ꯭ꯔꯦ ꯌꯦꯡꯉꯣ ꯍꯥꯎꯈ꯭ꯔꯦ ꯌꯦꯡꯉꯣ. ꯔꯣꯇꯤ ꯗꯥꯜ ꯗꯥꯜ ꯔꯣꯇꯤ ꯕꯕꯥ ꯆꯥꯁꯤꯔꯣ ꯆꯥꯅꯤꯡꯗ꯭ꯔꯣ ꯇꯔꯦ ꯗꯦꯁꯤ ꯉꯥꯎ ꯍꯩꯅꯕ꯭ꯔꯥ ꯍꯩꯅꯗꯕ꯭ꯔꯥ? ꯃꯥꯏ ꯔꯤꯑꯦꯛꯁꯟ ꯌꯦꯡꯉꯣ. ꯎꯊꯞꯄꯝꯗꯤ ꯑꯃꯨꯛ ꯌꯦꯡꯉꯣ. ꯍꯧꯖꯤꯛ ꯃꯌꯥꯝ ꯁꯤꯂꯥꯅ ꯗꯣꯁꯥ ꯆꯥꯕꯒꯤ ꯔꯤꯑꯦꯛꯁꯟꯗꯨ ꯎꯕꯤꯍꯧꯔꯦꯗꯅ. ꯑꯗꯨꯒ ꯁꯤꯁꯤꯅ ꯎꯊꯞꯄꯝꯁꯦ ꯁꯤ ꯑꯃꯨꯛ ꯄꯤꯖꯒꯦ. ꯁꯤꯒꯤ ꯔꯤꯑꯦꯛꯁꯟ ꯌꯦꯡꯒꯦ ꯃꯌꯥꯝ. ꯅꯪꯒꯤ ꯋꯥꯈꯟꯗ ꯁꯤꯒꯤ ꯄꯣꯠꯁꯦ ꯂꯨꯄꯥ ꯀꯌꯥ ꯄꯤꯍꯟꯅꯤꯡꯉꯦ? ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯁꯨꯝ ꯑꯣꯏꯈꯤꯗꯕꯩꯅꯦ. ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛꯁꯦ ꯑꯃꯨꯛ ꯃꯌꯥꯡꯅ ꯆꯥꯔꯀꯥꯟꯗ ꯇꯧꯗꯣꯏꯅꯦꯕ ꯑꯍꯥꯟꯕ ꯍꯩꯅꯗꯕꯗꯗꯤ. ꯅꯪ ꯂꯣꯏ ꯆꯥꯍꯟꯗꯣꯔꯤꯕ ꯀꯩꯅꯣꯝ ꯇꯧꯔꯦ. ꯑꯩ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯕꯅꯦ. ꯂꯥꯁꯇ ꯉꯝꯗꯅꯕ ꯑꯩ ꯑꯣꯏꯇꯥꯔꯦ. ꯑꯩ ꯍꯩꯅꯗꯦ ꯁꯤꯁꯨ ꯍꯩꯅꯗꯦ ꯗꯣꯁꯥꯗ ꯑꯃꯨꯛꯇꯒ ꯆꯥꯔꯣ ꯑꯝꯇ ꯔꯤꯑꯦꯛꯁꯟ ꯑꯝꯇ ꯌꯦꯡꯒꯦ ꯅꯪ ꯆꯥꯕꯗꯣ. ꯌꯨꯕꯤ ꯀꯩꯅꯣꯅꯦ ꯑꯗꯨꯒꯤꯗꯣ ꯀꯔꯝꯕꯅꯣ ꯈꯪꯗꯦ. ꯁꯤꯗꯤ ꯌꯨꯕꯤꯒꯤꯅꯦ. ꯃꯈꯟ ꯃꯈꯟ ꯆꯠꯅꯤꯗꯣ ꯌꯦꯡꯉꯣ. ꯁꯤ ꯑꯁꯤꯅ ꯔꯥꯡꯁꯤ ꯆꯥꯔꯣꯏ. ꯆꯥꯖꯁꯅꯨ ꯀꯩꯅꯣ. ꯃꯥ ꯆꯥꯎ ꯌꯥꯗꯦ. ꯁꯤ ꯇꯧꯔꯛꯎꯔꯥ? ꯀꯩꯅꯣꯗꯣ ꯌꯨꯕꯤꯒꯇꯣ ꯆꯥꯔꯒ ꯌꯦꯡꯉꯣ. ꯁꯤꯁꯦ ꯑꯃꯨꯛ ꯌꯦꯡꯒꯦ. ꯌꯥꯝꯅ ꯍꯥꯞꯄꯣꯏꯒꯤ ꯃꯣꯔꯣꯛ ꯁꯥꯗꯧ ꯃꯥꯜꯂꯦ. ꯍꯥꯟꯅ ꯈꯤꯇꯪ ꯆꯥꯔ ꯌꯦꯡꯉꯣ ꯁꯥꯕ꯭ꯔꯥ ꯁꯥꯗꯕ꯭ꯔꯥꯅ. ꯍꯩꯒꯨꯝꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ. ꯁꯤꯒꯤ ꯃꯍꯥꯎ ꯑꯝꯇ ꯈꯪꯗꯦ. ꯀꯥꯟꯅꯝ ꯅꯝꯃꯦ. ꯃꯅꯨꯡꯗ ꯑꯂꯨ ꯊꯝꯃꯤꯅꯦ. ꯍꯥꯞꯄꯅꯤ ꯗꯣꯁꯥꯗ. ꯑꯩ ꯑꯝꯇ ꯃꯁꯥꯂꯥꯅꯦ ꯑꯗꯣ ꯃꯁꯥꯂꯥ ꯗꯣꯁꯥꯅꯦ. ꯍꯧꯖꯤꯛꯅ ꯈꯤꯇꯪꯗꯤ ꯐꯔꯦ. ꯔꯤꯑꯦꯛꯁꯟꯁꯦ ꯈꯤꯇꯪ ꯍꯩꯅꯔꯛꯄ ꯃꯥꯜꯂꯦ. ꯑꯍꯥꯟꯕꯒꯤ ꯔꯤꯑꯦꯛꯁꯟꯗꯨꯗꯤ ꯄꯣꯁ ꯇꯥꯈꯤꯕꯅꯤ. ꯁꯤꯁꯦ ꯑꯩ ꯍꯩꯅꯗꯦ. ꯀꯔꯝꯕꯅꯣ? ꯍꯋꯥꯏ ꯊꯣꯡ ꯃꯣꯏ ꯁꯥꯝꯕꯔ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯅꯦ. ꯑꯁ ꯑꯝꯇ ꯍꯥꯎꯇꯦꯗ. ꯌꯨꯕꯤꯒꯤ ꯆꯠꯅꯤꯗꯣ ꯑꯃꯨꯛ ꯌꯦꯡꯉꯣ. ꯃꯊꯣꯏ ꯅꯪ ꯃꯃꯥ ꯇꯧꯒꯦ? ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯁꯤꯂꯥꯅ ꯆꯥꯕꯒꯤ ꯀꯩꯅꯣꯅꯦ ꯔꯤꯚꯤꯌꯨ ꯇꯧꯕꯅꯤ. ꯁꯨꯡꯍꯥꯎꯔꯣꯏ ꯑꯩꯒꯤ ꯌꯦꯡꯉꯒ ꯃꯌꯥꯝ ꯆꯥꯕ ꯆꯠꯇꯣꯏꯗꯤ ꯀꯅꯥꯝ ꯆꯠꯇ꯭ꯔꯣ ꯌꯥꯔꯔꯣꯏ. ꯀꯃꯥꯏꯅ ꯇꯧꯋꯦ? ꯑꯝꯇ ꯌꯥꯗꯦꯗ ꯑꯩꯗꯤ ꯑꯝꯇ ꯃꯥꯔꯛ ꯑꯝꯇ ꯄꯤꯅꯤꯡꯗꯦ. ꯆꯥꯔꯦ. ꯍꯥꯏꯗꯤ ꯑꯩꯗꯤ ꯈꯔ ꯍꯩꯒꯦ. ꯁꯤꯒꯤꯁꯦ ꯍꯩꯅꯩ ꯍꯥꯏꯗꯥꯏꯅꯦ. ꯁꯤ ꯆꯥꯔꯣꯅ. ꯀꯩꯅꯣꯅꯦ ꯁꯦ ꯑꯣꯝꯂꯦꯠꯅꯦ ꯆꯥꯔꯣ. ꯍꯥꯎꯇꯤꯌꯦ ꯀꯥꯁꯤꯁꯨ. ꯍꯥꯎꯇꯤ ꯑꯩ ꯂꯣꯏꯔꯦꯕ. ꯇꯟꯒꯨꯝꯕ ꯂꯩꯔꯝꯃꯗꯤ ꯃꯣꯏꯗꯨꯗꯁꯨ ꯇꯟ ꯌꯥꯔ ꯃꯥꯅ ꯇꯦꯁ ꯇꯧꯅꯤꯡꯗꯦ. ꯁꯤꯟꯕ ꯑꯃ ꯌꯥꯎꯔꯤꯕ ꯑꯗꯨꯅꯦ ꯃꯣꯏ ꯑꯁꯣꯝꯒꯤꯗꯤ ꯑꯌꯥꯝꯕꯅ ꯁꯤꯟꯕꯅꯦ. ꯆꯥꯎ ꯃꯊꯣꯏ ꯆꯥꯎ. ꯍꯥꯎꯕ꯭ꯔꯥ ꯊꯣꯏꯊꯣꯏ? ꯀꯀꯥ ꯅꯪ ꯍꯩꯅꯒꯗ꯭ꯔꯥ? ꯆꯥꯒꯦ ꯑꯩꯗꯤ ꯍꯩꯅꯅꯤ. ꯑꯩꯗꯤ ꯍꯩꯅꯗꯕ ꯂꯩꯇꯦ. ꯑꯩꯗꯤ ꯉꯝꯃꯔꯣꯏ. ꯀꯥꯒꯤ ꯑꯃꯨꯛ. ꯃꯌꯥꯝ ꯑꯩ ꯑꯃꯨꯛ ꯆꯥꯔ ꯌꯦꯡꯒꯦ. ꯁꯤ ꯄꯄꯥꯏ ꯃꯅꯥꯛꯇ ꯂꯦꯞꯄꯨꯅ. ꯑꯩꯈꯣꯏ ꯀꯀꯥꯗꯤ ꯂꯣꯏ ꯍꯩꯅꯕꯅꯤꯗ. ꯃꯥꯗꯤ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯍꯥꯏꯔ ꯆꯥꯒꯤꯅꯤ. ꯅꯪ ꯂꯣꯏ ꯉꯝꯁꯤꯜꯂꯣ. ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯔꯨꯔꯣ. ꯍꯥꯎꯕ꯭ꯔꯥ?
하웨 만두. 리뷰 있었는데 이나 브라. 차들이 좀 잘. Hào rồi, hào rồi. Cái khác đi hào là sao rồi? Scott kota na sari tao. Silang puding kisat pa yani ma. Ay di lam di ang koi bisa ni edo ay isana loy na mag. Tan gum ba di hay na si di sintak lao si ay hay na di. Muro ko susah ta ba? Dinte tao ba sang mura. Chaba loire uthapam ji chaba loisan bangam dre kai gino da dosa ju kai su aina loin chare moi ani di haina de na mahau mom tanga to khre kaino ne mayam lopa chamyang kai pe dosa da lopa chamyang kai ma adu uthapam ma ja adi dosa bu di hana dum chai adu uthapam ma ji dong ta chadri bu ko jo sum char ga bu di haina ra kani haji anu bu chinja ma chaba je aina nukti gi charak pa chinja ka chap ma no di ya de dana मोगे सांबर का कई जुबुदी हाना तुम चावनी ना आइडिया तुम हाउ वो केम खंदे बा ओ सिल्वर ज्वेलरी सिल्वर के सिगी कोनी जे सिलादी पाम न लोरे अदो माना पाम जे मकोन योर मोय मादी पात्रो इनि सीजन अब यो नंग पाम इजना सिदी पात्रो सीजन अब नती है माई मकोन मेडिटेशन का कई तबोगी ट्रिंग न चटपदो अदुगिदो मोय बुद्धिस्ट कांगुगी याम सीजन अब नेबा सिदा सोल फज फजबा तांग तांग मयाम यावरे ममंदी हंगरगे तांग मल्लनी अखोइना लेबजु ngam सोल नतब्रो सिबा सारी रो ओ आइदी खंगदे फिबो ओरदी खरा चावरदी नुपी की सोले त माले कोइना सिनी हाइदी अखंग मी यंग चटमिनब दरकार ओय हाइजे आई nga kaino to bomda nga lebu chapam matamda ahandi phana oirebu khangde ne kamen da pirak puda dumaina sida ju phibu khara chawradi sole ta male moi sina pena masa mayangi pena noi sigi phi mapanda asumaina kaino gi tasman makhong haibra machin haibra asumai hakpuje aidi akoi maitei ki oyer boi khalle ba hana ado maitei gi oiramdre mayangi oilem ए मोइदगी अखोइना तंबो रंगनी द मोइदगी आइदी अहामदे दे आइदी अखोइ मणिपुर की ओइना खल्लेबा सिजे मणिपुर की फिरोन खक्ता द हेना अगो मयांगी द मयाम बुरा कांदा इकोन ओ सिदी अखोइ की नत माने खंगदबा जी खंगद्रे को मयाम मिनजेन उचेक यार है से मनाक त चंगजलदी पाम्बे अपाम ngak to oirkani ha aduna lapno ina namge naksalaga sumpa makani kaidoruni hogji pung thengjale pung mapan dasala amani aduna moi kaino tor kangan thaba hogre loin mak dukan jinge kangan mamai thada as aidi samandar kainam tawre da pukchi khoi chak chaji thujin thuai cha da mane ko haidi ma ju nang log dori yesila chaba thakpada khangde da ngasi gi wangak nate adumai dum tawi aduna phibam da si angang gi ro siwa aidi angang sai phuri ni na khalini sidai da la si sol ngak tu idro padri paija tangam gani si gi फजै कहीं अना सोल फजैन है
ꯌꯣꯜꯂꯤꯕ ꯀꯥꯡꯕꯨ ꯃꯣꯏ ꯃꯅꯤꯄꯨꯔꯤ ꯀꯥꯕꯛ ꯈꯪꯕ ꯌꯥꯎꯔꯝꯃꯦ ꯀꯩꯅꯣꯒꯤ ꯑꯁꯣꯝꯗ ꯀꯥꯁꯃꯤꯔꯣꯝꯒꯤ ꯃꯤꯅꯦ ꯃꯣꯏꯁꯨ ꯐꯖꯩ ꯁꯣꯜ ꯍꯥꯏꯔꯦ ꯑꯗꯨ ꯁꯤꯒꯤ ꯐꯣꯇꯣ ꯀꯥꯞꯐꯝꯁꯤꯗ ꯆꯪꯈ꯭ꯔꯦ ꯑꯃꯁꯨ ꯎꯗ꯭ꯔꯦ ꯑꯥꯏ ꯑꯦꯝ ꯑꯦꯠ ꯗꯤꯜꯂꯤ ꯍꯥꯠ ꯑꯁ ꯇꯤꯚꯤꯗ ꯊꯣꯛꯂꯛꯑꯦ ꯗꯤꯜꯂꯤ ꯍꯥꯠꯀꯤ ꯇꯤꯚꯤꯗ ꯊꯣꯛꯂꯛꯑꯦ ꯀꯗꯥꯏꯅꯣ ꯃꯁꯛ ꯎꯗ꯭ꯔꯦ ꯈꯨꯅꯤꯡ ꯋꯥꯡꯈꯠꯂꯒ ꯃꯥꯒꯤ ꯅꯥꯇꯣꯟ ꯈꯛꯇꯪ ꯑꯣꯏꯔꯦ ꯁꯤ ꯃꯉꯥꯏ ꯉꯥꯏꯍꯥꯛ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯍꯥꯏꯐꯦꯠ ꯆꯠꯊꯣꯔꯛꯄꯗ ꯑꯩꯗꯤ ꯄꯨꯛꯁꯨ ꯆꯟꯗ꯭ꯔꯦ ꯌꯨꯝ ꯌꯧꯔꯒ ꯑꯩ ꯆꯥꯛ ꯆꯥꯕꯩ ꯋꯥ ꯂꯩꯇꯦ ꯑꯁꯦꯡꯕꯩꯗꯤ ꯐꯥꯒꯤ ꯅꯠꯇꯦ ꯑꯗꯣ ꯅꯔꯥꯏꯕꯛ ꯀꯠꯂꯨ ꯅꯥꯀꯨꯕꯣꯛꯅꯤ ꯑꯩꯈꯣꯏ ꯕꯕꯥ ꯁꯥꯃꯨ ꯀꯧꯋꯦꯕꯀꯣ ꯃꯃꯤꯡ ꯑꯗꯨꯒꯤꯅꯤꯗ ꯑꯩꯅ ꯅꯥꯀꯨꯕꯣꯛꯅꯤ ꯍꯥꯏꯗꯣ ꯕꯕꯥ ꯂꯩꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯄꯩꯁꯥꯗꯣ ꯂꯩꯔꯕ꯭ꯔꯥ ꯑꯗꯨ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣ ꯀꯔꯤ ꯅꯪꯅ ꯇꯣꯡꯉꯣ ꯍꯥꯏꯗꯣ ꯑꯩ ꯇꯣꯡꯉꯒꯦꯕ ꯇꯦꯛꯑꯒ ꯁꯤꯡꯅꯕ ꯄꯩꯁꯥ ꯂꯩꯔꯕ꯭ꯔꯥꯕ ꯀꯅꯥ ꯀꯩꯅꯣ ꯁꯤꯡꯗꯣꯏꯁꯦ ꯁꯥꯃꯨꯗꯨꯔꯣ ꯑꯩꯗꯤ ꯈꯪꯗꯦ ꯅꯪꯒ ꯂꯥꯛꯃꯤꯟꯅꯕ ꯅꯠꯇꯦ ꯍꯥꯏꯔ ꯇꯨꯃꯤꯟ ꯆꯠꯈꯤꯅꯤ ꯀꯩꯅꯣ Sila dong, ini siapa baca? Sudah. ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯊꯣꯛꯂꯛꯑꯦ ꯃꯄꯥꯟꯗꯒꯤ ꯁꯤ ꯃꯄꯥꯟꯗꯅꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗ ꯃꯅꯨꯡꯗꯕꯨꯗꯤ ꯁꯦ ꯑꯅꯤꯁꯦ ꯐꯣꯇꯣ ꯂꯧꯋꯤ ꯐꯖ ꯂꯦꯞꯄꯣ ꯑꯩ ꯚꯤꯗꯤꯑꯣ ꯉꯥꯛ ꯂꯧꯕꯤꯒꯦ ꯄꯣꯁ ꯇꯧꯔ ꯂꯦꯞꯄꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯤꯔꯛꯑꯣ ꯉꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯋꯥ ꯅꯠꯇꯅ ꯁꯤꯂꯥꯁꯦ ꯑꯃꯨꯛꯇ ꯌꯦꯡꯗ꯭ꯔꯤ ꯑꯩꯈꯣꯏ ꯏꯅꯥꯛꯇꯁꯨ ꯂꯩꯔꯒ ꯌꯨꯝ ꯍꯦꯛ ꯅꯥꯀꯟꯗꯅꯤ ꯂꯩꯔꯤꯁꯦ ꯑꯗꯣ ꯉꯁꯤ ꯉꯥꯛꯇꯪ ꯀꯣꯏꯊꯣꯔꯛꯄ ꯑꯣꯏꯅ ꯁꯨꯝ ꯊꯣꯛꯂꯛꯄꯅꯦ ꯑꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ